Kumjari, Pawayu Minase. Good morning, everyone. I'm a city. Kazutenga. Haduna. Aisha. Aige, Hanagi. Sekonama. Label. I has to bomb. Sidebook Sele. Nongzi khá tài bên này. Làm gì xem được cái ngoài bộ lại. Nong tài kiểu gì. Xem được cái ngoài bộ lại. Xoay ra. Khá đại ta đây. Đây con thủ với em nhau ấy. Good morning everyone. Live set some gear up. Ding Viva. Kulimapu. Tam Nokchari. Surrounding weathers. Morning weather report. Exercise hogsy. Exercise horse ma'am. Now let's begin. Sazia. Mobile stand का ले एक mobile stand कम फनी सीजे मने अनि से पारे mobile stand को से today's mobile stand साजेल तौसे Good morning everyone. And welcome everyone, my lovely friends. Thank you for coming. Good morning. Now let's begin exercise. Hôm nay aduna kitang check ke Good morning everyone.
three, four, five, six, seven, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10.
morning, everyone. Good morning. One, two, three, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 10. 1, 2, 3, 4, 5, 6, 7, 8, 9, 10. Ngasize mayamse chang comments changaktre mayamse ai ngasize walking cheloidau manjani nong tabu ꯑꯩꯒꯤ ꯆꯦꯟꯕ ꯇꯥꯏꯃꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯆꯦꯟꯕ ꯇꯥꯏꯃꯤꯡꯁꯤꯗ ꯍꯦꯛ ꯅꯣꯡ ꯆꯨꯔꯝꯃꯁꯨ ꯍꯥꯡꯉꯕ ꯑꯩ ꯑꯗꯨꯝ ꯆꯦꯜꯂꯛ ꯁꯦ ꯑꯗꯨꯝꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯩꯔꯔꯣꯏꯒꯦ 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 1, 2, 3, 4, 5. One, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15. One, 2, 4, 5, 6, 7, 8, 9, 10, 11, 12, 13, 14, 16. Four, 5. Whew.
하, 하. Thôi mày à fazana ere so thawamo wa phana saji waro dori he to bigi se wasda thank you lapiba to bi thachari 1 2 3 4 5 6 7 8 9 10 11 Toby ka tangare ngasi komen tem bola tre Toby ka tangare 11 12 13 14 16 17 18 19 20 21 22 23 24 Toby đang thong again 25 26 27 8 9 10 ngarangdi kobi sak thongibani ngasi jo haw bom thongam dong wale kari kenjang thongage Toby ah 봄나무대 봄토이 토이비니 봄나무대 봄토이 토이비니
ꯌꯦꯛꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯊꯃꯣꯏꯅꯨꯡꯗ ꯀꯣꯛꯄ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯎꯕ ꯃꯆꯨꯗꯨꯅ ꯀꯣꯛꯄ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯆꯨꯗꯨꯅ ꯍꯋꯥꯏꯁꯨ ꯅꯪꯇꯅꯤ ꯄꯣꯂꯣꯏꯁꯨ ꯅꯪꯇꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯊꯋꯥꯏꯁꯨ ꯅꯪꯇꯅꯤ ꯄꯣꯂꯣꯏꯁꯨ ꯅꯪꯇꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ. Thank you. पुनः थागतरी. One, two, three, 4, 5, 6, 7, 8, 9, 10, 11, 12, 16, 17, 18, 19, 20, 1, 2, 3, 4, 5, 6, 7, 9. Whew. Push up 20 मुक्ता हाफ के दुगा ऐसी को अंदर लो चला गया start अदो push up 20 push up हाँ बंदा फालतू का तोड़ गया 1 2 3 4 5 6 8 9 10 Whew. 1 2 3 4 5 6 7 8 9 Okay. Yeah. 하이게 스탠즈 마타에 탐비러 마시고 어디 할라제
ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯇꯟꯕ ꯃꯥꯜꯂꯦ ꯑꯥ ꯀꯅꯥꯝꯇꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯀꯩꯅꯣꯁꯨ ꯇꯧꯔꯒꯦ ꯑꯩ ꯈꯔ ꯀꯨꯏꯔꯦꯗꯤ ꯍꯧꯖꯤꯟꯕꯁꯨ ꯈꯔ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯆꯦꯟꯗꯧ ꯃꯥꯟꯗ꯭ꯔꯕꯖꯥꯠꯅꯤ ꯃꯌꯥꯝꯁꯦ ꯆꯦꯟꯗꯧ ꯃꯥꯟꯗꯕꯖꯥꯠꯅꯤ ꯑꯩꯁꯨ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤꯅꯣꯍꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯁꯨ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯗꯤ ꯂꯥꯛꯎ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉꯛꯀꯗꯕꯅꯤ ꯍꯥꯏꯗꯤ ꯒꯦꯠꯇ ꯍꯥꯏꯕꯅꯤꯀꯣ ꯒꯦꯠ ꯌꯨꯝꯗ ꯅꯠꯇꯦ ꯁꯣꯔꯤ ꯒꯦꯠꯇ ꯊꯣꯏꯕꯤ ꯀꯩꯒꯤꯅꯣ ꯂꯥꯛꯇ꯭ꯔꯤꯗꯣ ꯃꯤ ꯁꯥꯎꯅꯔꯤ ꯏꯁ ꯀꯅꯥ ꯁꯥꯎꯅꯗꯣꯏꯅꯣ ꯀꯅꯥꯝ ꯁꯥꯎꯅꯗꯦ ꯁꯥꯎꯅꯗꯦ ꯀꯅꯥꯝ ꯁꯥꯎꯅꯗꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯈꯔ ꯂꯩꯔꯒ ꯁꯤꯟꯇꯣꯛꯑꯒꯦ ꯃꯌꯦꯛ ꯈꯔ ꯁꯦꯡꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯍꯜꯂꯒꯅꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯍꯜꯂꯒ ꯉꯁꯤꯒꯤꯗꯤ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯊꯣꯏꯕꯤ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯉꯁꯥꯏꯁꯦ ꯑꯗꯨꯝ ꯅꯣꯡꯁꯨ ꯇꯥꯕꯗꯣ ꯅꯣꯡꯁꯨ ꯇꯥꯕꯅꯤꯅ ꯑꯗꯨꯝ ꯑꯩꯁꯦ ꯆꯦꯟꯗꯧ ꯃꯥꯜꯂꯝꯃꯔꯣꯏꯕ ꯅꯣꯡ ꯇꯥꯕꯁꯤꯗꯕꯨ ꯀꯗꯥꯏꯗꯩꯅꯣ ꯀꯥꯏꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯦꯟꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩ ꯅꯣꯡ ꯍꯦꯛ ꯂꯦꯞꯈ꯭ꯔꯕ ꯑꯗꯨꯝ ꯆꯦꯜꯂꯛꯑꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯉꯥꯎ ꯂꯩꯔꯦ ꯍꯥꯏꯗꯤ ꯉꯥꯎꯁꯨ ꯉꯥꯎꯗꯅ ꯂꯥꯏꯞꯇ ꯅꯠꯇꯅ ꯑꯇꯣꯞꯄꯗ ꯋꯥꯔꯤꯒ ꯁꯥꯔꯛꯑꯕ ꯍꯥꯏꯁꯤꯕꯨ ꯃꯣꯏꯅ ꯈꯨꯛꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯒꯤ ꯃꯆꯨ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯣꯏꯅꯅꯦ ꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯠꯇꯕꯗ ꯇꯣꯉꯥꯟꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯁꯤꯅꯤꯗ ꯂꯥꯏꯞ ꯅꯠꯇꯕꯗ ꯍꯥꯏꯇꯥꯔꯦ ꯃꯄꯨ ꯈꯨꯗꯤꯡ ꯂꯥꯡꯉꯣꯜ ꯈꯨꯗꯤꯡ ꯌꯥꯎꯏ ꯀꯥꯏ ꯀꯔꯤꯒꯤꯅꯣꯅꯦ ꯃꯣꯏꯅ ꯂꯛꯅꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯅꯦ ꯃꯕꯨꯛ ꯐꯕ ꯃꯤꯁꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁꯨꯝ ꯂꯛꯅꯍꯟꯅꯤꯡꯕ ꯅꯨꯡꯁꯤꯕꯒꯤꯀꯣ
ꯂꯛꯅꯅꯤꯡꯕ ꯌꯥꯝ ꯐꯥꯎꯕꯅꯤ ꯑꯗꯣ ꯅꯪ ꯃꯕꯨꯛ ꯐꯔꯝꯒꯅꯤ ꯑꯗꯨꯅꯅꯤ. ꯑꯗꯨꯅ ꯃꯕꯨꯛ ꯐꯕ ꯃꯤꯁꯤ ꯃꯤꯅ ꯂꯛꯅꯅꯤꯡꯕꯅꯤ. ꯊꯦꯡꯅꯔꯔꯦ ꯎꯅꯔꯔꯦ ꯅꯪ ꯑꯩ ꯃꯄꯣꯛꯇ ꯏꯟꯁꯤꯟꯕꯤꯔꯦ ꯊꯨꯡꯅꯍꯜꯂꯦ ꯅꯨꯡꯁꯤꯅꯧ ꯍꯥꯏꯅ ꯊꯃꯣꯏꯗ ꯈꯟꯖꯩ ꯅꯪꯁꯦ ꯑꯩꯒꯤ ꯍꯤꯡꯂꯝꯕꯅꯤ ꯌꯥꯖꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ. ꯐꯥꯒꯤ ꯇꯥꯏ ꯈꯪꯗꯦ. ꯉꯥꯜꯂꯔꯣ ꯑꯩꯒꯤ ꯃꯥꯡꯗ ꯁꯅꯥ ꯃꯆꯨꯒꯨꯝ ꯃꯆꯨ ꯂꯪꯅ ꯊꯥꯗꯣꯛꯂꯣꯏ ꯑꯩꯒꯤ ꯊꯋꯥꯏꯅ. ꯑꯝꯇ ꯈꯟꯈꯤꯒꯦ. ꯄꯤꯒꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯪꯒꯤ ꯑꯄꯥꯝꯕ. ꯑꯣ ꯊꯦꯡꯅꯔꯔꯦ ꯎꯅꯔꯔꯦ ꯅꯪ ꯑꯩ ꯃꯄꯣꯛꯇ ꯏꯟꯁꯤꯟꯕꯤꯔꯦ ꯊꯨꯡꯅꯍꯜꯂꯦ ꯅꯨꯡꯁꯤꯅꯧ ꯍꯥꯏꯅ. ꯑꯍꯟꯉꯩꯁꯤꯗꯣ ꯋꯥꯛꯀꯤꯡ ꯆꯦꯟꯅꯔꯤꯁꯦ. ꯑꯣ ꯇꯧꯔꯣ ꯇꯧꯔꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯝꯃꯣ. ꯑꯍꯥꯎꯕ ꯃꯤꯟꯁ ꯀꯥꯡꯁꯣꯏꯇ ꯊꯣꯡꯉꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯕ ꯍꯥꯎꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯝꯕ ꯑꯣꯏꯍꯜꯂꯝꯃꯨ. ꯊꯦꯡꯀ꯭ꯌꯨ. ꯉꯁꯤꯗꯤ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯗ꯭ꯔꯦ. ꯂꯥꯏꯐ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ. ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯁꯨ ꯇꯝꯁꯤꯟꯕ ꯈꯪꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ. ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯂꯦꯞꯄꯤꯒꯅꯨ. ꯑꯣꯏꯕꯤꯌꯨ. ꯅꯦꯚꯔ ꯁ꯭ꯇꯣꯞ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗ. ꯍꯦꯜꯊ ꯏꯁ ꯋꯦꯜꯊ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯁꯤ ꯍꯛꯆꯥꯡ ꯐꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯅꯤ ꯑꯊꯣꯏꯕꯅꯤ. ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯟꯁ ꯑꯒꯦꯟ ꯐꯣꯔ ꯌꯣꯔ ꯁꯄꯣꯔꯠ. ꯑꯗꯣꯝꯒꯤ ꯑꯗꯣꯝꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯪꯕ ꯃꯇꯝꯗ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ. ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ. ꯆꯠꯂꯒꯦꯀꯣ. ꯍꯣꯏ ꯍꯣꯏ ꯇꯧꯖꯔꯣ ꯇꯧꯖꯔꯣ ꯊꯣꯏꯕꯤꯒꯤ ꯀꯩꯀꯥ ꯊꯕꯛ ꯇꯧꯖꯒꯗꯕ ꯇꯧꯕꯤꯔꯣ. ꯍꯛꯆꯥꯡ ꯐꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ. ꯊꯥꯒꯠꯆꯔꯤ ꯊꯣꯏꯕꯤ. ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯗꯤ ꯃꯌꯥꯝ see you tomorrow morning. Love you.
ꯌꯦꯡꯗꯦ ꯌꯥꯔꯕ ꯁꯛꯇꯨ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯁꯦ ꯑꯩ ꯈꯔ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯌꯦꯛ ꯁꯦꯡꯕ ꯐꯣꯟ ꯁꯤꯟꯇꯣꯔꯛꯅꯕ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ, ꯁꯦꯡꯍꯜꯂꯒꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯅꯕ꯫ ꯌꯥꯔꯦ ꯌꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ, ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯔꯤ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯇꯣꯟ, ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ꯫ ꯉꯁꯤꯗꯤ ꯇꯣꯟ ꯅꯣꯡꯁꯨ ꯇꯥꯕꯅꯤꯅ ꯐꯖꯅ ꯇꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯕ ꯋꯦꯗꯔꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯥꯕꯨ ꯁꯥꯗꯣꯔꯛꯑꯦ ꯈꯔ, ꯉꯁꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯑꯣꯏ꯫ ꯈꯨꯃꯟ ꯂꯥꯛꯑꯦ ꯆꯦꯜꯍꯧꯔꯒꯦ꯫ ꯃꯥꯅꯦ ꯇꯨꯝꯕꯒꯤ ꯋꯦꯗꯔꯅꯤ, ꯅꯨꯡꯁꯥꯁꯨ ꯁꯥꯗꯦ ꯌꯦꯡꯉꯨꯀꯣ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ꯫ ꯋꯦꯗꯔꯁꯦ ꯌꯦꯡꯉꯨꯅꯦ, ꯍꯧꯖꯤꯛꯄꯨ ꯈꯔ ꯀꯪꯉꯛꯄꯩꯅꯤ꯫ ꯊꯣꯏꯕꯤ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯗꯦꯀꯣ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯀꯪꯉꯦ, ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯄꯤꯠ 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 ꯄꯤꯛ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯠꯄꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯕꯦꯠ ꯆꯕꯦꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤꯗꯨ ꯇꯧꯋꯦꯕ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯈꯨꯃꯟ ꯍꯩ꯫ ꯕ꯭ꯔꯣ ꯈꯨꯃꯟ ꯀꯩꯅꯣ ꯖꯤꯝ ꯆꯠꯄꯤꯒꯗꯣꯏꯔꯣ ꯉꯁꯤꯁꯦ? ꯊꯣꯏꯕꯤꯁꯦ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯌꯥꯝ ꯆꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯦ꯫ ꯉꯁꯥꯏ ꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯈꯨꯃꯟ ꯑꯃꯨꯛ ꯂꯥꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯔꯦ꯫ ꯕ꯭ꯔꯣ ꯆꯥꯛ ꯑꯝꯇ ꯆꯥꯅꯕꯗꯤ ꯌꯥꯕꯅꯦ, ꯌꯥꯎꯁꯪꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯄꯨꯟꯅ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕ ꯌꯥꯏ, ꯏꯁꯄꯣꯠ ꯃꯐꯝ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ꯫ ꯌꯥꯏ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯃ ꯂꯦꯞꯅꯔꯁꯤ, ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ, ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯑꯁꯪꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯃꯇꯝꯗꯣ ꯂꯦꯞꯅꯔꯁꯦ꯫ ꯏꯟꯁꯥꯡꯗꯣ ꯑꯩ ꯊꯣꯡꯉꯒꯦ꯫ ꯍꯣꯏ ꯉꯁꯤꯁꯦ ꯃꯤꯁꯨ ꯌꯥꯝꯗꯕꯀꯣ, ꯉꯁꯤꯁꯦ ꯃꯤꯁꯦ ꯌꯥꯝꯃꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯌꯦꯡꯁꯦ
ꯍꯣꯏ ꯍꯌꯦꯡꯁꯨ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯗꯣꯏꯅꯤ ꯑꯗꯨꯗꯩꯗꯨꯗ ꯍꯌꯦꯡꯁꯨ ꯆꯪꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯡꯁꯤꯡꯗꯣ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯈꯨꯃꯟꯅꯁꯨ ꯑꯗꯨꯝ ꯍꯧꯗꯣꯛꯄꯤꯔꯛꯄ ꯌꯥꯅꯤ ꯕ꯭ꯔꯣ ꯈꯨꯃꯟꯅ ꯑꯗꯨꯝ ꯍꯧꯗꯣꯛꯄꯤꯔꯁꯨ ꯌꯥꯅꯤ ꯑꯩꯅꯁꯨ ꯍꯧꯗꯣꯛꯆꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯃꯇ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡꯗꯣ ꯀꯔꯝ ꯀꯥꯟꯗ ꯌꯥꯗꯣꯏꯅꯣ ꯃꯌꯥꯝꯒꯤ ꯑꯌꯥꯕ ꯑꯃ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯆꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯝꯒꯅꯤ ꯑꯗꯨ ꯀꯔꯤ ꯅꯨꯃꯤꯠꯇꯅ ꯐꯔꯤꯅꯣ ꯑꯅꯤ ꯂꯩꯔꯦꯗꯅ ꯑꯍꯥꯟꯕꯒꯤ ꯆꯩꯔꯥꯎꯕꯁꯤꯗ ꯃꯩꯇꯩꯒꯤꯗ ꯑꯣꯏꯔꯣ ꯒꯧꯔꯒꯤꯗ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯒꯨꯝꯕ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯍꯣꯂꯤꯗꯦ ꯐꯪꯕꯗꯨꯒꯨꯝꯕ ꯑꯣꯏꯔꯁꯨ ꯃꯇꯝꯗꯨꯝ ꯍꯥꯏꯅꯔꯒ ꯇꯧꯁꯨ ꯌꯥꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯜꯂꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕ ꯃꯐꯝ ꯑꯃꯗ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯍꯥꯟꯅꯗꯤ ꯊꯣꯏꯕꯤ ꯈꯛꯇꯪ ꯉꯥꯏꯔꯝꯕꯅꯦ ꯑꯗꯣ ꯏꯆꯦ ꯔꯣꯖꯤꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯔꯤꯅꯥꯁꯨ ꯂꯩ ꯌꯥꯔꯤꯁꯨ ꯂꯩꯔꯦ ꯈꯔ ꯅꯨꯄꯤꯗꯁꯨ ꯌꯥꯝꯃꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯃꯣꯏꯒꯤ ꯁꯨꯝ ꯅꯨꯄꯤꯗꯁꯨ ꯃꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯃ ꯅꯨꯄꯥꯗꯁꯨ ꯑꯩꯈꯣꯏ ꯈꯔ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯗꯤ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄꯁꯦ ꯌꯥꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯗ ꯑꯍꯨꯝ ꯃꯔꯤ ꯑꯃ ꯅꯨꯄꯥꯗ ꯑꯍꯨꯝ ꯃꯔꯤ ꯑꯃ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯪꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯁꯨꯝ ꯆꯪꯉꯛꯄ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯃꯤꯂꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯂꯥꯛꯄꯃꯛꯇꯤ ꯑꯩꯈꯣꯏꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯁꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯈꯤꯇꯪ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒꯤ ꯌꯥꯒꯗꯕ ꯇꯥꯟꯖꯥ ꯂꯩꯅꯔꯒꯗꯤ ꯁꯨꯝ ꯃꯁꯤ ꯀꯝꯄꯜꯁꯔꯤꯗꯤ ꯑꯣꯏꯍꯜꯂꯣꯏꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯃꯥꯏ ꯊꯕꯛꯁꯦ ꯍꯥꯏꯕ ꯉꯝꯗꯦ ꯀꯌꯥꯝ ꯆꯤꯟꯅꯔꯤꯅꯣ ꯀꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯨꯗꯕꯅꯤꯅ ꯃꯌꯥꯝꯅ ꯌꯥꯔꯦ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯄꯤꯔꯛꯄꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯅ ꯁꯤꯟꯃꯤꯟꯅꯔꯁꯦ ꯕ꯭ꯔꯣ ꯑꯩꯁꯨ ꯃꯌꯥꯝꯁꯦ ꯁꯛ ꯈꯪꯅꯅꯤꯡꯉꯤ ꯕ꯭ꯔꯣ ꯈꯨꯃꯟꯁꯨ ꯑꯩ ꯃꯁꯛ ꯐꯖꯅ ꯈꯔꯗꯤ ꯁꯛ ꯎꯅꯗ꯭ꯔꯤ ꯑꯗꯨ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯐꯥꯎ ꯃꯁꯛ ꯎꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯂꯥꯏꯚ ꯊꯥꯕꯒꯤ ꯍꯣꯏ ꯃꯌꯦꯛꯄꯨꯗꯤ ꯈꯔ ꯁꯦꯡꯗ꯭ꯔꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯗꯣ ꯁꯛ ꯈꯛ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤꯗꯤ ꯑꯩꯅ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯌꯥꯝꯒ ꯁꯛ ꯈꯪꯅꯅꯤꯡꯕꯗꯤ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ
ꯁꯛ ꯈꯪꯉꯃꯤꯅ ꯊꯦꯡꯅꯕꯗ ꯀꯧꯔꯛꯀꯦ ꯌꯥꯏ ꯑꯩ ꯀꯧꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯍꯔꯥꯎꯅ ꯍꯥꯏꯇꯥꯔꯦ ꯇꯔꯥꯝꯅ ꯑꯩ ꯑꯗꯨꯝ ꯈꯨꯝꯖꯒꯅꯤ ꯑꯩꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯊꯦꯡꯅꯕꯤꯕ ꯎꯕꯤꯕ ꯃꯇꯝꯗ ꯍꯦꯛꯇ ꯀꯧꯕꯤꯔꯛꯄꯗ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯈꯨꯝꯖꯔꯛꯀꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯨꯞꯁꯤꯡ ꯉꯥꯛꯇꯅꯤ ꯑꯩꯒꯤꯗꯤ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯈꯟꯖꯩ ꯃꯌꯥꯝꯁꯦ ꯃꯌꯦꯛ ꯈꯔ ꯁꯦꯡꯗ꯭ꯔꯁꯨ ꯁꯦꯡꯗꯅ ꯑꯗꯨ ꯎꯕꯤꯔꯝꯃꯅꯤ ꯁꯛꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯛꯑꯦ ꯐꯣꯟꯁꯦ ꯑꯗꯨ ꯀꯨꯏꯔꯛꯄ ꯑꯗꯒꯤ ꯈꯔ ꯃꯃꯥꯏꯁꯦ ꯈꯔ ꯎꯐꯨꯟ ꯀꯥꯈꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯑꯣꯏꯔꯦ ꯑꯩ ꯁꯤꯟꯗꯣꯛꯅꯕꯗꯤ ꯐꯣꯟꯁꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯈꯤꯇꯪ ꯑꯐꯕ ꯑꯃ ꯁꯤꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯦꯛꯀ ꯃꯌꯥꯝꯅꯁꯨ ꯁꯛ ꯍꯦꯛ ꯑꯩꯈꯣꯏ ꯁꯛ ꯁꯨꯝ ꯎꯅꯕꯗ ꯁꯛ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯁꯨ ꯑꯩꯁꯦ ꯈꯟꯖꯔꯤ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯕ ꯑꯃ ꯑꯊꯨꯕꯗ ꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯧꯕꯤꯔꯛꯑꯣ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯛꯁꯨ ꯃꯨꯟꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯀꯩꯀꯩꯃꯛꯇꯤ ꯊꯥꯒꯠꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯗꯨꯃꯛꯅ ꯐꯖꯅ ꯁꯛꯁꯦ ꯃꯌꯥꯝꯒꯤ ꯃꯁꯛꯁꯦ ꯑꯩ ꯐꯖꯅ ꯈꯪꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯣ ꯑꯩꯅꯁꯨ ꯍꯦꯛ ꯈꯪꯖꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛ ꯊꯦꯡꯅꯔꯕ ꯑꯩꯈꯣꯏꯁꯨ ꯎꯅꯔꯕ ꯈꯪꯅꯔꯕ ꯇꯥꯟꯖꯥꯗꯣ ꯍꯦꯛ ꯌꯧꯔꯀꯥꯟꯗ ꯑꯗꯩꯗꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯖꯒꯦ iPhone 17 Pro Maxꯇꯣ ꯑꯃ ꯂꯩꯔꯤꯁꯤꯕꯨ ꯃꯗꯨꯅ ꯐꯕꯖꯥꯠꯅꯤ ꯑꯗꯨꯗꯤ ꯃꯌꯦꯛꯇꯣ ꯍꯦꯛꯇ ꯁꯦꯡꯗꯕ꯭ꯔꯥ ꯌꯦꯡꯁꯦꯕ iPhone 17ꯅ ꯍꯦꯛꯇ ꯅꯝꯊꯔꯛꯄꯗꯗꯤ iPhone 17 Pro ꯃꯛꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯉꯝꯈꯤꯔꯣꯏ ꯑꯗꯨ ꯅꯠꯇꯕꯗ ꯃꯌꯦꯛ ꯁꯦꯡꯕ ꯑꯃꯗꯤ ꯑꯩ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯏꯒꯦ ꯋꯥꯏꯕ ꯌꯥꯏ ꯀꯩꯅꯣ ꯌꯥꯏ ꯀꯩꯗꯧꯕꯒꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯐꯣꯇꯣ ꯐꯖ ꯀꯥꯞꯄꯁꯨ ꯌꯥꯏꯌꯦ ꯀꯣꯏꯔꯨꯁꯦ ꯊꯥꯒꯠꯆꯔꯤ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯍꯌꯦꯡꯁꯦ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯈꯨꯃꯟꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯛꯑꯁꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯀꯔꯝꯕꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯔꯁꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯕ ꯈꯪꯕ ꯂꯥꯏꯕꯅꯤꯀꯣ ꯋꯦꯜꯀꯝ ꯇꯨ ꯍꯦꯔꯣꯛ ꯁꯤꯕꯨ ꯌꯧꯔꯕ ꯑꯩꯒꯤ ꯌꯧꯔꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛ ꯍꯌꯦꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯣꯝꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯕ ꯐꯦꯃꯤꯂꯤ ꯑꯃ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯊꯦꯡꯀ꯭ꯌꯨ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯂꯚ ꯌꯨ ꯈꯪꯅ
ꯕ꯭ꯔꯣ ꯁꯤꯒꯤ ꯑꯥꯗ ꯌꯨꯝ ꯎꯔꯤꯁꯤ ꯁꯤꯒꯤ ꯃꯅꯥꯛꯇꯅꯤ ꯑꯩ ꯌꯨꯝꯁꯦ ꯁꯤꯒꯤ ꯂꯝꯄꯥꯛꯁꯦ ꯁꯤꯒꯤ ꯂꯝꯄꯥꯛꯁꯦ ꯍꯦꯛ ꯌꯧꯔꯕ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯂꯝꯄꯥꯛꯁꯦ ꯌꯧꯕꯒ ꯌꯨꯝꯁꯦ ꯌꯧꯔꯦ ꯁꯤ ꯂꯝꯄꯥꯛꯁꯤꯕꯨ ꯍꯦꯛ ꯌꯧꯔꯕ ꯌꯨꯝ ꯌꯧꯔꯦ ꯑꯩꯒꯤ ꯑꯩ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯐꯖꯔꯝꯃꯦ ꯒꯥꯔꯤ ꯌꯥꯝ ꯆꯠꯃꯟꯕꯒꯤꯅꯤ ꯑꯩꯈꯣꯏꯁꯦ ꯀꯣꯏꯁꯦ ꯁꯪꯇ꯭ꯔꯤꯛꯀ ꯁꯪꯉꯒ ꯂꯝꯄꯥꯛꯁꯦ ꯐꯖꯔꯝꯃꯦ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ you everyone. See you tomorrow morning. Love you all. ꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒ ꯑꯃꯨꯛ ꯎꯅꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ health is well never stop moving forward. Thank you everyone. Tomorrow morning. Thank you. Bye.